So hello guys, welcome back. Ado mayam ngasi se akhoi gi khunda thabal night program ama layaba thabal chongba. Adu do hajik ngai haki matung da horani. Hadi hajik pung su taruk makhai tare. Do nongju pathani na dum kharangan haurane ba. Do ai hajik thok tagi tawri loisana su loire. Do mayam ai hajik mafam do jawraga horen thabal chongba do ai mayam da sum jeng halake. So mayam yang minasi loi phau video se. Mayam jawre se thabal mafam do. Hello. Do sini night ki view sina sini. Abai tawrmaching haki matungda ramadana khunja sidilei ba nungsijaraba ikai khunna matik charba ahlam
लोरे मैम ngasiगी thabal chongba